आकाशवाणी इम्फाल R.K.Gorani na pau pajari ahanbada maroiba pau popi thabasigi mathakta akanba lan chatharagani senabasing phadana mapunsi super jela thamgani haina mukhyamantri nongthomam birena phongdokhre Manipur lagliba Nation Commission for Scheduled Tribe ki mute singa Scheduled Tribe Demand Committee Manipur ki mute singa unakhre amasung Pradhan Mantri Narendra Modi ki man ki baat ki mapudra taruk suba tangkak tha asigi kun mangada akashbani ki thong da sandokani Popi thabasigi mathakta akan balan chatharagani chenabasing phaduna mapunsi super jela thamgani haina mukhyamantri nongthomam birena phongdokhre social media thadropa video message amada mukhyamantri amasung works mantri govindas konthaujamna apakpa tv ki screen amada singsang pareng singda hawai tharang marakta lotuna popi pambi thaba amasung singmai kaya pungko kokoi saktam ama yengladuna saubana mai horaba mukhyamantri na hai lamdam ashtagi mioibagi khunaibu pungut muthatnaba aron malanjang oina popi pambi tharibasing mathakta lan laukthoktuna hena kanba thabak paikhatlagani mayam manipur gi mayam singda tabiri becini naw maroina kangpokpi aduga tamai lambi da tabiri tuai wasong da tabiri bising yengo se khoi gi chimni sidagi ni uwa mayam ni dorkan sing si turena tarakan lok tarakan ni phad lakadabni hana popi tharambadagi sing ano wamta hobong am sing bio amta hobong amroi hujin ano wamu kari dawra moina hawai tharaki marakta mo popi je tharga udra baina lo laga tawriba adra masi je manipuri praja puna mona haurga masi gi moi khunja khungi mapu joji khun mapu am difare kunim thawma masi gi kunim thaw mayam je loina pharga masi khwaidai kanba mapunsi super jail leina ba thabak tawdra ga ba khoi manipur kanmang amroi akoi hingmang amroi khoi chai kaya kuina khoi hingi ga ta khang ga taw je mo si sing ni se sibu yengo base masi si lai la su heibo lai li ba thabak tawba da ju sarkar da ju mayam ma yauri kari no ba tawri se si yengo se sibu karam ba jati no base si moi si da lai li ba si popi thar ba mi si mi lai di haira roi ba moi se they are not human being si masagi hingna ba ki da mokka masi mayam sumai na mangan bong na de ba sibu singna ba si tawri ba kanggo da ina ngasi last appeal ni I will declare war against you people noigi mayo kai wala porkani mioi bo koi bo hanar ba noi khar khagi drug ki karba tong na ba noi khar khagi popi ki pesa tana bo na ba noi human being sa koi bo hat ke hebne sida koi compromise or ko si das warning ni any khulai pai bo igera pai roi bo igera Manipur da numit humni ge khongchata lakhiba Nation Commission for Scheduled Tribe ki mute singa Scheduled Tribe Demand Committee Manipur mute singa unaduna mitei bu eselisa chalhan bagi matangda memorandum ama pesin khre tungda Demand Committee ki makai ki thador pa serol amada hai Anant Nayak na lusing ba NCS ti mioi tare na sabe mute kangbo ma Manipur da lagle ba sida committee ki makai digi memorandum pesin duna mitei bu Scheduled Tribe ki lista chalhan na batak sin khre maduda NCS ki makai digi pangba ya ba mateng sing pangani han thajab pirakhi hairi Longsai tubung extend ki thodokta lekhidraba mahiro ni pimacha taret oja ama amasung warden ama punna me mapan thambal higher secondary school campus ta miam ne lai kalab matungda imung manu gi miwesna sinaduna aroi ba mathau mangam pangthokre amaromda rajapala ganesana thodokunda chokpadagi hospital singda laing riba mahiro sing manakta chatuna makogi phibam hakthena ne yengsinkhre Siksa Mantri Thanoja Basanta Kumara Thodok aduda lekhidrab sing mafamda thamoison awaba phongdokre Lamlai Kendra gi MLA KS ibom chana thodukta laikhidraba mioi mapan gi mayumda chatuna lupa lising manga gi tengbang pikhre tabiriba pawasi akashbani Imphal dagini Pradhan Mantri Narendra Modi gi pungning kiwa man ki bat mapudra taruk suba tangkak tha sigi kun manga gi ayupung tara mathoida akashbani gi thongda sandokani Pradhan Mantri na wangang bahik loibaga madugi Manipuri wahan tok sandokna tahangani masi nimit adugi numidang pung nipan da su amuk hana sandokani tharom sing asi LRS Rasanpur na su relate tawduna sandokani mathang numitana paumai mar paite kabui thado mau amasung tangkholon sandokna tahangani ngasi phongwa pawse sing maroi pawsing gidam haujik Ngangom Kiran leire Kiran R.K.Gorani
Poppy Tavasing Matak Sim Minister na akan warning Tokiba, accident like Hidrabasing Yaro Matumangam Pang Tokiba, Asopasing Pium, Rajapal na Yangshin Kibamusung, Congress na PMGSY Scam Matang da Prime Minister the Wakat Kibagi Pausing na Nasipongo Pausi Ayamba the Maruo Pau and a Pongabo Ure. Naharol Gitogdang da CM no Poppy Taribasing da Aroibu warning Tokre, Village Sipsing, Mapunsi Super Jala Tamno Tok Paikalagan Heba, Chief Minister Giwafum na Ahan headline Tori. Zati amabu Malem the Saktak Pada Masaginat culture Madi, lining Laishul na Sobu Togdang Lori Heba, Minister Ish Dingogi Wapama Supausia Sigi, Ahan Balamai the Fongli. Sana Lebakta, Manipur ki truck sing, Nagaland the register Tona Kibadagi, State ki revenue reciting Peter Heba Pauna, Ahan headline Tori. IT road ki singsang parengda Hawaii Tarak Marakta Poppy Taramle, Kulai Paibo Oigera Oirira Aroibu warning ne Haiba Chief Minister Gopomna, Anishu headline Tori. Iraibakta PMGSY gi Lupa Crore, Lissing Masatra Scamgi, Congress na PMRD Minister da Memorandum Peak Rahaba Pauna headline Tori. Isel Express ta Miu Chak Kayana Saruk Yaduna accident like Hidrabasing Hakchang Aroyu Matumungam Pangtok Rahaba Pauna, Ahan headline Tori. Sangha Express Manipuri da Governor na Sopasing Pium Yangshin Krahaba Photo Kono Pau Amana Ahan headline Tori. Like Hidrabasing Haksang Sing Imungimio Sing Sinakrahaba Pau Musu Pausia Sigi, Ahan Balamai the Pongli. Pona Pamda, Prime Minister na Wang Mutakimi from Pangtok to COVID Kipum Kanakrahaba Pauna, Ahan headline Tori. CM Biren Mai Hona Sauraduna, Poppy Tabasing Matak the Lal Sataragani Hana Lauto Krahaba Pau Amana, Pausia Sigi Ahan Balamai the Pongli. Huyalan Pauda, longside Todoki Asopasing Governor na Hakting na Yangshin Kre, Asop Ayamari Kudung Tibugi Wang Madalade, Atuam Matam the Pagalak Poerasun Haiba, Rajapal Guapumna, Ahan headline Tori. People's Chronicle da Sauraba Bire na Poppy Tabasing the warning Tokre have Pauna, Ahan headline Tori. Morning Bell da PMGSY Scam Gomari Lena na Congress na PM Amadi RD Ministry da Wakat Chirol Pisin Kibugi Pauna, Ahan headline Tori. Manipur Mel da ST Demand Committee na National Commission for Scheduled Tribe Kimakok Anan Naik Unakibagi Pauna, Pausiasig Ahan Blamai the Phone. Imphal Press Health Minister Dr. Sapum Ranjan na COVID-19 Gichana Kangon Sing Ngak na Sanana Bakangan Kibagi Pauna, headline Tori. Sangai Express English ta Scheduled Tribe Demand Committee Manipur na NCST ga unaduna wari sana kibagi Pauna, Ahan headline Tori. Hills Hornbill Express ta APO na Sapoda Maugi citizen sing Atingbag Tambagi Matangda Amuk Hana Kanana Bapil Tokibagi Pauna, headline Tori. Champau Cheda Government na Lambi Fazana Siamdabadagi Gari accident to in the Tokpani Haina Longside Village Authority Chairman Kabidon Gonmain Fondoki Wapam na An headline Tori. Tamelong Times ta accident the Soktuna lying the Singi Pibam Governor La Ganeshan Yangshin Krehava Pauna, headline Tori. Masona Tharama Sunation 12 to the MPCC na Sarkar bu PMGSY Gifan, Lupa Koti, Lissing of Chattered Lana Season Haina, Maral Siraduna, CBI the Tijan Hanan Wakat Kibiki Pauna, headline Tori. Manipur Express ta Rajapala Ganeshana, accident the Sokpurigi Hospital lying Libising Pum, Satuni Yangshin Kibiki Pauna, headline Tori. Isel Express ta COVID positive Oiba Musing, full genome sequencing Torgani Haba, Dr. Sapum Ranjan Yopum Amasu. Pausia Sigi Ahan Balamai the Pongli. Huyalan Pauda, Kwaraman Ketel get temporary market street vendor singing Mongpum, Oigadori Brahima Pau Amana, Sarahin Bigi Kongjing Junction Bigi Poto Konana, Pausia Sigi Ahan Balamai the Pongli. Gorani. Tagatiri Kiran. Aroibada Maruba Pau Amuhana. Poppy Tabasing Matak Akan Balan Zataragani, Senabasing Paduna, Mapunchi Super Zela Tamgani Haina Mukementri, Nontoman Birena Fondo Cray. Manipur the Lagliba Nation Commission for Scheduled Tribe Mute Singa, Scheduled Tribe Demand Committee Manipurgi, Mute Singa Una Cray, Amashung, Pradhan Minister Narendra Modi ki Man ki Baat ki, Mapudrataruk Subatangak Thasi Kun Mangada, Akas Bani ki Thong the Santokani, Paulo Jade.